Bangladesh Police की Detective Branch na KNF की यूनिफॉर्म लिसिंग कुन चहुम फागतख्रे Bangladesh Police की Detective Branch DB na haukiba chayolda Manipur amasung Myanmar da operate tawriba Kuki Lalhiuba KNF की combat dress uniform लिसिंग कुन चहुम चितांगोंगी Neisalle area da leiba factory amadagi fagatpa ngamkhre Bangladesh Police की Detective Branch na akhanaba paw fangbadagi chathakiba operation aduda garment factory oiba Ringbo apparel dagi yamlaba uniform sing amasung factory adugi mapu yauna punna mioi ahum su fagatki fagalaba uniform sing adu local market lupa crore ani rongi value ni faraba factory gi owner adugi maming na Sayedul Imla kawi aduga atopa ni aduna Golam Ajam amasung Mias Haider kawi thaudo asida chenariba marisuba maralaiba mioi aduna Mongla Sin Marma kawi Ragamati gi kapitai degini thaudo asigi matangda Bangladesh Police ki maikai degi FIR ama launch tawduna investigation chathaba haukraba hojik fawgi oina police ki maikai degi official oiba statement amata thokpa leitri thaudo asigi matangda faraba Golam Ajad amasung Mias Haider na pikhiba statement amagi matungena KNF ki uniform sing asi haukiba March thada factory asida order tawkibani hariba order si mari suba accused oriba Mongla Sim Marma Elias Mongdagi Lupa crore ani ki contractor larakibani hariba uniform sing asi thasgi manungda deliver tawgadabani KNF hariba Lalhiuba asi Manipur amasung Myanmar khakta natana Bangladesh ki Rangamati Khangrasari amasung Bandarban gi area da leiba tongan mafam da leiba miyamdagi namhaduna sel khaiba mi hatpa amasung KNF tawbagi thawong kaya da Chennai Chittagong Hill Tractor KNF Kangbu Singh asina makhoi gi arm base hangdoktuna chahi kaya dagi operate tawba lakhibani Lalhiuba asina tungan bachingi district ani gi uf jila mapan asi yauna separate state ama semna babangjauna na lauthokpa su leikrabani Lalhiuba asi Islamic Militant Singh training pibida su Chennai hairi Churachandpur Police ta FIR file tawkiba asina Kuki Singh asi foreigner ni mayek seng hallagani haumi haukiba May kunga humdoida chin Kuki jogi seso singna Federation of Haumi gi President Sapam Jadumani Vice President Dr. Hirakabui General Secretary YSM Publicity and Media Cell gi Robert Kom amasung Youth Wing gi General Secretary Mathakta Kuki Refugee Haiba Criminal Feeling Oiba Wafam Singh Fongdui Haina charge tawduna Churachandpur Police Station da wakat khiba amasung luchingba sing asigi mathakta FIR ama launch tawbagi pau Federation of Haumi da leire Refugee singna refugee ni haiba da saufam thokte Federation of Haumi na ngasi fawba akangnaba document yaudana thabak tawde haina lup asina thadorokpa cherol amana hairi cherol asina makata na hairibana Kuki singna India dagi laukhiba Kuki relief fund natraga refugee fund laukhiba sing aduna masigi khudamni Kuki gi refugee fund thunghaudaba kangbu singna maram leijadaba mapandagi haijilakpa kangbu khaktana lamdam asida separate administration makhoi gi land ama Manipur da semnaba demand tawbani Maramdam leiba Manipur gi yalhomi amatana refugee fund su laude amadi land su tande 17 suba century degi khundarak laba lamdam asibu maramdam ni khanba furup singna Manipur thugaina basiliba Kuki singdagi lapna leibana lamdam asida ingna chikna leiba ngamgani Federation of Haumi na khangi madudi Manipur thugaina basiliba Myanmar dagi lona thupna haijulakba KNO gi President PS Haukif JRA gi President Thanglian Pau Guitenu chingbana Manipur asida oidaba history Kaya semjinduna Manipur thugaina ba honarakibani masi khangna India government na su tawduna Manipur da Kuki gilen ama semna ba hotna badana koina na thabak tawbagum miyam da uhalle amaromda Churachandpur Police ke officer singna Federation of Haumi gi mathakta tharakliba case adu munna khalaga station asibu mingcha thidana ba hona famthoi hairi Bangladesh amasung China gi threat hengalakpadagi Siliguri corridor da warplane amasung S-400 defense system singkin crave India ki chicken neck haraga su khangnariba Siliguri corridor maya nakna China na back tawraga Bangladesh na airbase amanauna semgalakpana maram oiraga India ki security da akiba kaya pirakpadagi Siliguri corridor da Rafale fighter jet amadi Russia na saba S-400 air defense system sing install tawkre kilometer kunithoi rom pakpa corridor asi mainland India amadi north east ka samnabada natana Bangladesh Nepal Bhutan amasung China gi crossroad amasu oiriba Yamna maruoiba mafam amani mafam ase India gi oina yamna maruoiba amasung yamna khudong thiningai oiba jaga amasu oiribani Pahalgam terror attack matungda India amasung Pakistan ani gi marakta chauna umkhanarakpa sigi marakta Beijing amasung Dhaka na India gi security da threat piragliba kaya asi India na hojik yamna kana monitor tawribani Handakta su China gi military na India Bhutan border da military drill chathaba laikre masigi mathakta China na Bangladesh ta kanba pressure kaya amasu lairibani Oiragli ba fibam kaya ase yenglaga India gi maikai degi Eastern Front ki international border gi area da lariba Hasimara Airways ta France na saba khwai degi latest oiriba warplane Rafale squadron
ama yauna defense system kaya asi install tawbaga loinana ahenba defense ki force kaya amasu mafam asida thajinkre. Bangladesh amasung China na nauna threat piragliba kaya asigi yenglaga External Affairs Ministry gi spokesperson Ranbir Jaiswal na haikibada region asida hauzik oiragliba fibam asi yamna kupna monitor tawri mathau tarabadi akanma action lakhutkani hairi. India ge koibada lairiba Bangladesh Pakistan amasung China na laiba asigi security da akiba kaya piragliba asigi yenglaga India ki maikaidegi air defense system asi hena mapangal kangkhat hanaba US na saba stealth fighter F-35A amasung Russia na saba Sukhoi Su-57 ani asi lainaba tharang tauba hokre. US amasung Russia na saba stealth fighter sing asi laibak sing adudagisu lainaba India da offer tawrakre adubu India na karamba laibak ki stealth fighter laigadagi haibadu yamna kupna yengsili. Russia na saba Preferred Generation Stealth Fighter Sukhoi Su-57 asidi technology yauna laigadabana India na masida hena pamli adubu America gi oinadi technology yauna laibagi ayaba wafamdi laitri. Muhammad Yunus na Asia da santi hanjilakba hore haina phongdokrabasu miyoi lising kaya hatpada chenaba terrorist leader ama thadokhiba asina chamamna halei. Bangladesh da hauzik lairiba interim government asigi chief advisor Muhammad Yunus na handak Tokyo da Asia da santi hanjilakle haibi wafam phongdokrabasu handak ta 1971 gi Bangladesh Independence War da nupi tara ko humdoi ref tawba amasung miyoi listing amaga chani ga yangkai ga taruk hatpagi maral da Bangladesh ki Supreme Court na sibagi dandi fawba piruraba Jamaat-e-Islami gi leader ATM Afzarul Islam Court asimangna maral kokpiraga thadokhiba asina amuke hena chamamna pohale. Bangladesh manimaka tambagi lal aduda terrorist group ama oiriba Jamaat-e-Islami asi Pakistan na chawna mateng pangduna Bangladesh ki miyoi kaya hatkibada chenariba group amani thawdo asina Bangladesh ki miyamna terror group asina pendaba kaya lairibani. Bangladesh ki war aduda Pakistan ki army da chawna mateng pangkhibadu gi damakta Bangladesh da saik hasina government lairingai matam 2012 tagi hauna Maga si fazin nuna jail da thamlakhibani adubu 2015 da mahak puthadoknaba ihan hanba oina appeal tawrakhrabasu Bangladesh ki court na yadadana lakhibani. Adumakpu mamangi chahida Bangladesh ki Awami Party ki luchingbi Sheikh Hasina na mafam aduda India da chelakhraba matung haukiba February 18 da terrorist leader asi thadoknaba appeal ama file tawrokpadagi haukiba. Laibak pokpa numita Bangladesh ki Supreme Court ki Chief Justice Syed Rafat Ahmad na lead tawba full bench amana hearing chatharaba matungda MUSC gi mara asi kokpiduna mahapu jail dagi thadokhibani. Masina Bangladesh ki interim government asigi chief advisor Yunus na haukiba sakolsen numita Tokyo da pangthokhiba Mikai Forum 30 Future of India gi mifamda Asia country da santi laknabagi wafam phongdokhiba adu yamna chayenaba amasung chamamnaba oina thoallei. Yunus na India amasung Pakistan laiba ani gi maming pandrabasu laiba ani asina explosive war ama chathare haina maral sikhibani. Assam government na Kanglup ki irang thokhanaba honare gugoi Bangladesh ta hauji charang naba fibam ama mayoknariba sina maram oiraga Bangladesh ki Muslim kaya Assam da chansilagliba si thingnaba amadi Bangladesh ki Muslim singna Assam ki indigenous people singna akiba kaya piragliba si yenglaga Assam ki Chief Minister Himanta Biswa Sharma ki cabinet na Bangladesh ka tainaba Assam ki border da lairiba state adugi indigenous people sing masa kanjonaba nongmai license pinaba lawkiba warif adu Rajodal gi president amasu oiriba chief sagarna MLA Akhil Gogoina yamna kana yaningda phongdokre thawong asi mathang chahi 2026 ta pangthokadoriba Assam gi assembly election asigi mangoina na Kanglup ki irang thoanaba honabani haina mara sikre. Akhil Gogoina makhata na haikibada Assam government gi thawong ase local community ngak senbagi mingda Hindu Muslim singda atamna na chathaba thawong ni Assam government na indigenous people sing ngak sen mangamdre haibasi Home Department ase fail ori haibani karigumba government asina indigenous people ngak sen mangamdrabadi chief minister amasung home minister resign tawgadabani asigumba communal gi oiba thawong ase Congress lenga ki matamda su chatharam ki haina amara sikhi. Sadar Hills Chief Association ki khongthang Kuki expansion ki thawong ni MTU Sadar Hills Chief Association na Kangpokpida lairiba Nepali Gorkha singda haujik chatharagliba kihan khanganbagi thawong asi Kuki occupy amasung expansion gi thawong ni thausilasigi makhada Myanmar dagi changsilakpa Kuki singna lamdam asigi yalomi amasung furup macha singbu namduna tanthokpiba namfoda Kuki furup tapu sinbagi thausil chathabani asiguma thausil asigi mayokta lamdam asida khunda minariba yalomi sing amasung laiminariba furup singna punna wakhal taminaduna punna thengnaminaba mathau tare haina Midai Maitai Tribe Union na thadorokpa cherol amana hairi cherol asina makhata na hairiba na Myanmar dagi changsilakpa Kuki jo singna Manipur gi chingil lamdam seda leptana khunda silakpa na
Manipur yauna thingnaba state amasung country sing thugairaga makhoigi oiba jalengam kauba laiba ama semnabagi thausil chathari thausil asigi makhada yelomi furuf macha singbu kuki furuf tanamduna yaholi anobo kuki kaya semgatli tampaki panchayat segment kaya bu district council na namduna hapchili thausil asi chathabada yadaba amadi agi apan pirakpa furuf macha kaya gi khulgi chip singbu kihan khanganba amasung fu chaibagi thabak chathari 2022 da Kangtheldagi L. Moses Com 2023 da Khwarentakdagi Sarto Ahau Com President Com Union 2024 da Social Activist Asom Com amadi Kangtheldagi Dr. Thangmilen Com loinena haukiba May 14 da Konsa Khulgi Village Chief Amlon Liangmai Bukuki singgi apambasing pangthu haiba yadabagi damak fu chaibagi thawong chathaki ing 1819 da family amakhak leirambagi record leiriba Nepali sing asi 1941 da di Manipur gi ningthau Buddha Chandra gi Nepali nupi ahal Isori gi matungina Nepali family khara suning thawna yaba piduna khunda laita hanba laikre hauji kangpok PSC Kuki Occupy District ama mapung fana semganabagi dama atopa furuf sing takthoknaba thawsal kaya chathari mafam asida Myanmar dagi changlakpa Kuki kaya gi khunda laita fam oina semgali masigi manung channa Sadar Hills Jeep Association na Nepal gi Gorkha sing asi namfuda korakpani Manipur tampaki square kilometer 700 long lam asi buleptana thangnaba Chingi district singda hapsilakli 1969 gi mamangi tampaki lamgi saruk subdivision oina leramba kangpupi amasok Technopalbo 1972 matungdadi Chingi district ta hapchinki Jirbamgi khul 29 bu tangkak ani thokna 1969 amasok 1979 da Churachandpur district ta hapchinki Tampaki Jilla Parishad segment ama oiramba Kangpupi district ki manung chana laiba Sar Hazar amadi Kalapahar na chingba mafam singbu 2012 ta Manipur laingak na Gazette notification ama thoktuna district council na hapchinki masina maram oiraga hana pak choramba tampaki mafam asing asidi nongmonong magi pixel lagli nakalamarom da yellow mising na khundaba chingi mafam singda mitok ki mising nongmonong magi hengalagtuna Kamjong district ta Kuki singi anauba khongpham ama semgalagli haukiba chahi khara asida unauthorized oiba mawongda Kuki khul masing 2,500 hengalagli hairaduna yellow furuf singi khongdafam mangsil lagli basidagi yellow mising punsiduna singnaragli basing asi thengnamani si hairi